Ngarang numinu pamatung pung anirom tarakpa adwaida Khurai Telipati Durga Mandir nakanda leiriba Khongnang Makhongda Hindu Dharma chatpa Telipati gi miyamna latpa Mahadev amadi Sani Dev ki murti miyoi kharana thukairaga Khongbanda thadarambabu yaningdabu phongdokladuna ngarang numidang wairam Telipati miyamna yaningdabu phongdokladuna wakan mifam amasu chathakraba matung Telipati gi miyamna numidang gi matamda lambi da tholaktuna lambi thingjanba amadi lambi da tayar amadi uwa faijenduna mai thakre Lambi Thingjanba duna Khurai dagi minu Thoktanaba lambi asi chathok chasin yaikidrei miyam gi ihau adu laksinanaba hotnabada police amadi miyam gi marakta chawna muknaba thokibage loina police na irang adu laksinanaba tear gas cells sing amadi mob bomb sim masing khangdena kapkhe koisaunaraba miyamna lambi nakanda khamdun leiba gari sing thugai khibage loina yum kaya amasu amangata thokhankhe Thawdok aduda Hyundai Ion car ama Tata Di ama Maruti Van ama Tata Mega XL ama, Petrol Bajaj Auto RE ama, Royal Enfield Motorcycle ama, Honda Pleasure ama, Tata Zest car ama, Maruti Alto car ama, amangata thokhankhe. Nakal amaromda Activa scooter amasu miyamna mai thadokna manghankhe haire. Police na kahenba mawongda mungnaraba matung miyam gi ihawadu police na laksinduna Makha Taba amangata sing thokadabadagi kanba ngamokhe. Loina mafam adu da Housing Central Reserve Police Force CRF के personnel sing yawn state police na kanangak senduna Makha Taba Erang sing Thoktanaba honare State asida ngarang miyoi amata nongna